Allah Ta'alaगी masing laknamdraba loiba khamba naidraba niyamat singi haibadi thaujan singi manungda yamna maru oiba niyamat thaujal amadi aulatni macha oiba singni lohongduna yumbanba jura oiba khudingmakki pandam makhoina mama mapa oijabagi thak yojabaduni makhoigi dhara nala sandokpa pami punsigi tangkak aduda karigumba angang yaudrabati leitrabati phangdrabati madugidamakta awabagam yamna shai makal makhagi layeng chathaba hawi maibi akhang ahi doctor gi mateng lawbat haleng balainate Allah da dua taujay angang yaunaba atopadasu dua tawbinaba tarkhas tawnay natraga atopgi masa masu yok nanaba phawba matay manawna khannaba hawi karigumbada yumlep chara tanabagi tamak natraga churon tahunabagi tamakta atopa nupi thibasu yawnay samna hairabata angangi parmandi fugaina satpa kulaf leigumbani yengbata yamna fazai mahaki nungsiba manam thamoida phawi mahaki maikaida masina pukning chingsal halli mataw sumna angang singbu yenglaga apen ba punsigi fangnai makhoi gi maithong leiguga parman tawi samsami masumni makhoi gi manam thamoi phawi Islami Shariat na mama mapa oiba singda tangai fadara pa thaudang sing amasung makhoi gi maikaidagi akaknaba oiba taita kaya thambiri angang pokpaga irujabiraba matungda mahaki manakong animakta azan amasung ikamat lawi ketabani Hujur sallallahu alaihi wasallam na angang hek pokpaga yet thangbana kongda azan amasung oi thangbana kongda ikamat lawinaba ta'alim amasung targib tawbirami Masidagi kanabaso mathang sitna khangnarami aduna maram oiraga ummu sibayanna angangda awaba piba ngamloi saitangi asardagi oirakpa khudingmak angang ado hefazatta leigani ngakpigani kanbigani mathakta thamjakriba hadising asidagi khangle madudi pokpata ngairiba angang singbu yumgi ahal laman singi mathakta ahan bahak manakong animakta azana amasong ikamat lawibani manakong animakta polkpaga PBBD pa paujen sing asigi matengdagi thamoi amasung dimaki habiti gyan loksing kokki manungda lagi athoi ba minglen mahaki tauhid iman amasung namaz gi dawat ki khonjel ado takhinaba amasung thungkhinaba natraga takhraba amasung thungkhraba tungda kanaba phangannabagi upai oiribani hiramasida khwaidagi henam phaba mawong asina oi manakongda azan ikamat tahanba asina hikamat yauraba amal haibatu oi tahani kamasung barkat ki dua Hazrat Muhammad sallallahu alaihi wasallam gal loinaramba amasung paknatin naramba gi fal oina sahaba kiram singna Hujur sallallahu alaihi wasallam da thamjaba ikai khumnabagi thajabagi mari thamlamba adugi khudam ama oina angang anobo polkpaga Hujur sallallahu alaihi wasallam gi manakta pubiraklami khurma natraga karigumba chapot Hujur gi chin mubarakna saibiraka angangi leitonda hapiba amasung Hujur gi chin mubarak angangi matinda tahanbipa aduna aphaba amasung barkat ki maram oikhinaba tawnarami amal makhala sibo tahani khaina khangnai mariful hadis Hazrat Aisha radhiyallahu anha na hai Hujur sallallahu alaihi wasallam gi manakta miyamna makhoi gi pikliba angang sing purak narami amasung Hujur na makhoi gi namakta aphaba oinanaba amade barkat ki dua tawbirami loinana tahanik ki amal su pangthok pirami Haujiki matam masida mama macha mama mapa oibasingna angang pokpagi sahi fabgi mapok kuman birthday celebration amasung asigumba atoppa gair muslim chanabi oiba niam niti yamna kanna pangthok narakli masina ikoi culture da angak fangna hongba amasung mosal hanlakba thokhalli Islamic akida wakalongi ona taina bathabak kaya ana wachanabi sing asina purakli amasung aikoi muslim ni haijaraga aikoi gi mitmangda Islam gi ona taina ba thauram aduga mari leinaba thabak kaya pangthokpadan inghaidana aikoi na saruk yari hairiba thauram sing asida lupa paisa kaya sading tongthok narakli amasung maduta karigumba pendaba ama phawba leinade samna hairabata adumna thauram
ꯃꯈꯟ ꯃꯊꯦꯜ ꯄꯥꯡꯊꯣꯛꯄ ꯑꯃꯗꯤ ꯆꯥꯗꯤꯡ ꯇꯧꯕ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯅꯞꯁꯒꯤ ꯏꯟꯗ꯭ꯔꯤꯒꯤ ꯑꯄꯦꯟꯕ ꯇꯥꯟꯕꯒꯤ ꯃꯑꯣꯡ ꯑꯃ ꯆꯠꯊꯔꯛꯂꯤ꯫ ꯑꯁꯦꯡꯕꯗꯤ ꯃꯗꯣ ꯏꯁꯂꯥꯝꯗ ꯀꯔꯤꯒꯨꯝꯕ ꯌꯨꯝꯐꯝ ꯑꯃꯠꯇ ꯂꯩꯇꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯍꯨꯠꯇ ꯍꯖꯔꯠ ꯃꯨꯍꯝꯃꯗ ꯃꯨꯁꯇꯐꯥ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯒꯤ ꯁꯨꯟꯅꯠ ꯑꯣꯏꯔꯤꯕ ꯇꯍꯅꯤꯛ ꯑꯁꯤꯗ ꯋꯥꯈꯜ ꯊꯝꯅꯔꯕꯗꯤ ꯀꯌꯥꯗ ꯐꯒꯗꯕ꯫ ꯃꯁꯤꯅ ꯏꯁꯥꯁꯤꯡꯒꯤ ꯌꯥꯏꯐꯅꯕ ꯑꯣꯏꯕꯇ ꯅꯠꯇꯅ ꯑꯜꯂꯥꯍꯒꯤ ꯅꯕꯤ ꯍꯖꯔꯠ ꯃꯨꯍꯝꯃꯗ ꯃꯨꯁꯇꯐꯥ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯕꯨ ꯑꯩꯈꯣꯏꯒꯤ ꯑꯅꯧꯅ ꯐꯪꯖꯔꯤꯕ ꯑꯧꯂꯥꯗꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯅꯤꯡꯁꯤꯡꯕ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯁꯨꯟꯅꯠꯇ ꯌꯨꯝꯐꯝ ꯑꯣꯏꯕ ꯅꯥꯎꯌꯣꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯍꯜꯂꯤ꯫ ꯃꯃꯥ ꯃꯄꯥꯅ ꯅꯣꯡꯆꯨꯞꯀꯤ ꯀꯜꯆꯔ ꯄꯥꯝꯖꯔꯨꯕꯅ ꯃꯈꯣꯏꯒꯤ ꯀꯨꯆꯨ ꯀꯨꯃꯦꯟ ꯁꯪꯅꯅꯕ ꯍꯣꯠꯅꯕꯒꯤ ꯃꯍꯨꯠꯇ ꯔꯁꯨꯂꯨꯜꯂꯥꯍ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯒꯤ ꯁꯨꯟꯅꯠ ꯑꯃꯗꯤ ꯆꯠꯅ ꯀꯥꯡꯂꯣꯟ ꯃꯇꯨꯡ ꯏꯟꯅ ꯆꯠꯅꯕ ꯍꯣꯠꯅꯔꯕꯗꯤ ꯀꯌꯥꯗ ꯐꯖꯕ ꯁꯃꯥꯖ ꯑꯃ ꯑꯣꯏꯒꯗꯕ꯫ ꯀꯅꯥꯒꯨꯝꯕ ꯑꯥꯂꯤꯝ ꯕꯨꯔꯖꯨꯛꯀꯤ ꯃꯇꯦꯡꯗꯒꯤ ꯇꯍꯅꯤꯛ ꯑꯃꯁꯨꯡ ꯈꯩꯔ ꯕꯔꯀꯠꯇꯒꯤ ꯗꯨആꯁꯤꯡ ꯂꯧꯍꯟꯅꯕꯒꯤ ꯊꯧꯔꯥꯡꯁꯤꯡ ꯇꯧꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯁꯨꯟꯅꯠ ꯑꯗꯥ ꯇꯧꯕꯒꯤ ꯁꯋꯥꯕꯁꯨ ꯐꯪꯒꯅꯤ, ꯂꯣꯏꯅꯅ ꯇꯨꯡꯒꯤ ꯃꯤꯔꯣꯜꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯥꯟꯅꯕ ꯄꯤꯔꯛꯄ ꯌꯥꯏ ꯍꯥꯏꯕꯒꯤ ꯑꯆꯧꯕ ꯊꯥꯖꯕ ꯂꯩꯔꯤꯕꯅꯤ꯫ ꯑꯉꯥꯡꯒꯤ ꯑꯐꯕ ꯃꯃꯤꯡ ꯊꯣꯟꯕꯒꯤ ꯃꯇꯥꯡꯗ ꯍꯖꯔꯠ ꯑꯕꯨ ꯍꯨꯔꯩꯔꯥ ꯔꯖꯤꯌꯜꯂꯥꯍꯨ ꯑꯟꯍꯨꯅ ꯍꯥꯏ, ꯍꯨꯖꯨꯔ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯇꯥꯛꯄꯤꯔꯝꯃꯤ, ꯅꯈꯣꯏ ꯄꯨꯝꯕ ꯀꯌꯥꯃꯠꯀꯤ ꯅꯨꯃꯤꯠꯇ ꯅꯈꯣꯏꯒꯤ ꯑꯄꯣꯛꯄꯁꯤꯡꯒꯤ ꯃꯃꯤꯡꯁꯤꯡ ꯄꯜꯂꯒ ꯀꯧꯔꯛꯀꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏ ꯑꯉꯥꯡꯁꯤꯡꯒꯤ ꯑꯐꯕ ꯃꯃꯤꯡꯁꯤꯡ ꯊꯣꯟꯕꯤꯌꯨ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯈꯔꯅ ꯃꯆꯥꯁꯤꯡꯒꯤ ꯃꯃꯤꯡ ꯊꯣꯟꯕꯗ ꯏꯁꯂꯥꯃꯤꯛ ꯑꯣꯏꯗꯕ ꯑꯃꯁꯨꯡ ꯃꯅꯥꯀꯣꯡꯗ ꯇꯥꯍꯟꯅꯤꯡꯗꯕ ꯀꯌꯥ ꯑꯃ ꯌꯥꯎꯗꯕ ꯅꯠꯇꯦ꯫ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕꯗꯤ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯒꯤ ꯃꯃꯤꯡꯗꯤ ꯑꯅꯧꯕ ꯃꯃꯤꯡ ꯃꯤꯅ ꯊꯣꯟꯗ꯭ꯔꯤꯕ ꯍꯥꯏꯕ ꯏꯟꯈꯠꯂꯛꯄꯒꯤ ꯋꯥꯈꯜ ꯇꯧꯅꯕꯅꯤ꯫ ꯑꯥꯔꯊ ꯑꯐꯕ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯐꯠꯇꯕ ꯑꯣꯏꯔꯣ ꯃꯗꯨꯒꯤ ꯃꯈꯣꯏꯗ ꯊꯣꯏꯅ ꯑꯥꯔꯊ ꯂꯩꯇꯦ, ꯊꯧꯁꯥꯅꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯃꯆꯥꯒꯤ ꯃꯃꯤꯡ ꯊꯣꯟꯕ ꯐꯥꯒꯤꯒꯨꯝꯅ ꯈꯟꯕꯤꯔꯣꯏꯗꯕꯅꯤ ꯑꯃꯁꯨꯡ ꯆꯠꯅꯕꯤꯗ ꯈꯛ ꯇꯥꯎꯔꯣꯏꯗꯕꯅꯤ꯫ ꯑꯈꯪ ꯑꯍꯩꯒ ꯈꯟꯅ ꯇꯥꯟꯅꯔꯒ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯑꯥꯔꯊ ꯂꯩꯕ ꯃꯤꯡ ꯊꯣꯟꯕꯤꯌꯨ꯫ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯗ ꯎꯆꯥꯔꯟ ꯈꯣꯟꯊꯣꯛꯇ ꯁꯣꯏꯕ ꯃꯔꯝꯅ ꯑꯀꯥꯏꯕ ꯀꯌꯥ ꯃꯥꯌꯣꯛꯅꯗꯕ ꯅꯠꯇꯦ꯫ ꯃꯁꯤꯅ ꯃꯤꯡꯒꯤ ꯑꯥꯔꯊ ꯂꯥꯟꯅ ꯆꯠꯈꯤꯕ ꯀꯌꯥ ꯌꯥꯎꯔꯤ꯫ ꯆꯥꯡꯆꯠ ꯑꯣꯏꯅ ꯃꯤꯡꯗ ꯌꯥꯎꯔꯤꯕ ꯑꯥꯔꯊ ꯑꯃꯁꯨꯡ ꯃꯇꯤꯛ ꯃꯒꯨꯟ ꯃꯤꯁꯛꯇꯨꯒꯤ ꯂꯝꯆꯠ ꯁꯦꯝꯕꯗ ꯃꯇꯦꯡ ꯄꯤ ꯍꯥꯏꯕꯁꯦ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯑꯉꯥꯡꯒꯤ ꯑꯐꯕ ꯃꯃꯤꯡ ꯊꯣꯟꯕꯤꯕꯅ ꯑꯐꯕ ꯁꯔꯨꯛ ꯑꯉꯥꯡꯒꯤ ꯑꯃꯁꯨꯡ ꯀꯣꯝꯒꯤ ꯀꯥꯡꯂꯨꯞꯀꯤ ꯖꯥꯇꯤ ꯑꯁꯤꯒꯤ ꯇꯨꯡꯒꯤ ꯑꯣꯏꯍꯧꯔꯒꯗꯕ ꯂꯥꯏꯕꯛꯅꯤ꯫ ꯐꯠꯇꯕ, ꯅꯥꯇꯩ ꯆꯥꯗꯕ, ꯃꯃꯤ ꯇꯥꯔꯛꯀꯗꯕ ꯃꯃꯤꯡ ꯊꯣꯟꯕꯤꯔꯣꯏꯗꯕꯅꯤ꯫ ꯀꯅꯥꯒꯨꯝꯕ ꯏꯁꯂꯥꯃꯤꯛꯀꯤ ꯋꯥꯡꯃꯗ ꯃꯃꯤꯡ ꯆꯠꯈ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛꯁꯤꯡꯒꯤ ꯃꯃꯤꯡ ꯂꯧꯗꯨꯅ ꯊꯣꯟꯕ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯤꯡ ꯀꯧꯕꯗ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯃꯗꯣ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡ ꯑꯃꯁꯨꯡ ꯊꯃꯣꯏꯗ ꯏꯃꯥꯟꯗ ꯁꯣꯛꯀꯗꯕ ꯃꯃꯤ ꯁꯣꯏꯗꯅ ꯇꯥꯔꯛꯀꯗꯕ, ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯒꯗꯕ ꯃꯑꯣꯡ ꯑꯃꯅꯤ꯫ ꯑꯉꯥꯡ ꯌꯣꯛꯄꯒꯤ ꯑꯆꯨꯝꯕ ꯅꯤꯌꯝꯒꯤ ꯃꯇꯥꯡꯗ ꯑꯉꯥꯡꯁꯤꯡꯒꯤ ꯆꯥꯕꯣꯛ ꯅꯥꯎꯌꯣꯛ ꯃꯈꯣꯏꯒꯤ ꯗꯤꯅꯤ ꯇꯥꯂꯤꯝ ꯇꯔꯕꯤꯌꯠꯀꯤꯗꯃꯛꯇ ꯃꯨꯟꯅ ꯈꯟꯊꯅꯤꯡꯉꯥꯏ ꯑꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯃꯃꯥ ꯃꯄꯥ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯥꯏ ꯑꯣꯟꯁꯤꯟꯗ꯭ꯔꯕꯗꯤ ꯑꯥꯈꯤꯔꯥꯠꯇ ꯃꯈꯣꯏꯕꯨ ꯑꯜꯂꯥꯍꯒꯤ ꯍꯨꯀꯨꯝ ꯃꯇꯨꯡ ꯏꯟꯅ ꯁꯣꯏꯗꯅꯃꯛ ꯐꯥꯕꯤꯒꯅꯤ꯫ ꯑꯧꯂꯥꯗꯀꯤ ꯗꯤꯅꯤ ꯇꯔꯕꯤꯌꯠꯀꯤ ꯃꯔꯝꯗ ꯅꯕꯤ ꯀꯔꯤꯝ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯑꯀꯟꯕ ꯁꯥꯐꯨ ꯄꯤꯗꯨꯅ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯍꯖꯔꯠ ꯏꯕꯅꯦ ꯑब्ꯕꯥꯁ ꯔꯖꯤꯌꯜꯂꯥꯍꯨ ꯑꯟꯍꯨꯅ ꯍꯥꯏꯕꯤꯔꯝꯃꯤ, ꯍꯖꯔꯠ ꯏꯕꯨꯡꯉꯣ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯑꯁꯨꯝꯅ ꯇꯥꯛꯄꯤꯔꯝꯃꯤ, ꯃꯆꯥꯒꯤ ꯃꯄꯥꯗ ꯍꯛ ꯑꯁꯤꯁꯨ ꯂꯩꯔꯤꯕꯅꯤ꯫ ꯑꯉꯥꯡꯒꯤ ꯑꯐꯕ ꯃꯃꯤꯡ ꯊꯣꯟꯕꯤꯒꯗꯕꯅꯤ, ꯐꯖꯕ ꯂꯝꯆꯠ ꯁꯥꯖꯠ ꯇꯝꯕꯤꯒꯗꯕꯅꯤ꯫ ꯍꯖꯔꯠ ꯏꯕꯅꯦ ꯑब्ꯕꯥꯁ ꯔꯖꯤꯌꯜꯂꯥꯍꯨ ꯑꯟꯍꯨꯅ ꯍꯥꯏ, ꯍꯨꯖꯨꯔ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯍꯥꯏꯕꯤꯔꯝꯃꯤ, ꯅꯆꯥꯁꯤꯡꯕꯨ ꯑꯍꯥꯟꯕ ꯃꯛꯇꯗ ꯀꯂꯤꯃꯥ ꯑꯍꯥꯟꯕ ꯂꯥ ꯏꯂꯥꯍꯥ ꯏꯜꯂꯜꯂꯥꯍ ꯇꯥꯛꯄꯤ ꯇꯝꯕꯤꯒꯗꯕꯅꯤ꯫ ꯑꯇꯣꯞꯄ ꯍꯗꯤꯁ ꯑꯃꯗ ꯍꯖꯔꯠ ꯏꯕꯨꯡꯉꯣ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯍꯥꯏꯕꯤꯔꯝꯃꯤ, ꯀꯅꯥꯒꯨꯝꯕ ꯃꯄꯥ ꯑꯃꯅ ꯃꯆꯥꯁꯤꯡꯕꯨ ꯑꯐꯕ ꯃꯈꯜꯒꯤ ꯂꯝꯆꯠ ꯇꯝꯕꯤꯕꯗꯒꯤ ꯍꯦꯟꯅ ꯐꯕ ꯈꯨꯗꯣꯜ ꯑꯃ ꯄꯤꯕ ꯉꯝꯂꯣꯏ꯫ ꯑꯉꯥꯡꯁꯤꯡꯕꯨ ꯐꯖꯅ ꯅꯥꯎꯌꯣꯛꯄꯤꯕ, ꯐꯖꯕ ꯂꯝꯆꯠ ꯇꯝꯕꯤꯕ ꯃꯃꯥ ꯃꯄꯥ ꯈꯨꯗꯤꯡꯃꯛꯀꯤ ꯗꯥꯏꯇ ꯂꯩꯕ ꯋꯥꯐꯝꯅꯤ꯫ ꯑꯉꯥꯡꯁꯤꯡꯒꯤ ꯇꯔꯕꯤꯌꯠ ꯍꯥꯏꯕ ꯑꯁꯤ ꯄꯤꯛꯈ꯭ꯔꯕ ꯄꯣꯠꯁꯤꯡꯗꯒꯤ ꯍꯧꯏ꯫ ꯃꯃꯥ ꯃꯄꯥꯅ ꯃꯆꯥꯁꯤꯡꯕꯨ ꯅꯧꯔꯤꯉꯩꯗ ꯇꯝꯕꯤꯅꯤꯡꯕ ꯂꯝꯆꯠ ꯇꯝꯕꯤꯕ ꯑꯃꯁꯨꯡ ꯁꯦꯝꯅꯤꯡꯕ ꯃꯑꯣꯡꯗ ꯁꯦꯝꯕ ꯌꯥꯏ ꯍꯥꯏꯕꯁꯦ ꯄꯨꯝꯅꯃꯛꯅ ꯈꯪꯅꯔꯕ ꯋꯥꯐꯝꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯃꯥ ꯃꯄꯥꯅ ꯑꯍꯧꯕꯗꯒꯤ ꯍꯧꯅ ꯃꯆꯥꯁꯤꯡꯒꯤ ꯑꯔꯥꯟꯕ ꯁꯔꯤꯌꯠꯀꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯈꯨꯗꯤꯡꯃꯛ ꯀꯤꯍꯟ ꯈꯪꯍꯜꯂꯒ ꯊꯤꯡꯕꯤꯒꯗꯕꯅꯤ꯫
ꯑꯉꯥꯡꯅꯤ ꯈꯪꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯁꯥꯙꯥꯔꯟ ꯑꯔꯥꯟꯕ ꯎꯕꯗ ꯃꯤꯠ ꯇꯨꯝꯁꯤꯜꯂꯣꯏꯗꯕꯅꯤ, ꯆꯦꯛꯁꯤꯜꯍꯧꯕꯒꯤ ꯗꯥꯏꯇ ꯂꯩ꯫ ꯑꯍꯜꯁꯤꯡꯅ ꯌꯨꯝꯒꯤ ꯑꯉꯥꯡꯁꯤꯡ ꯅꯨꯡꯁꯤꯕꯗꯒꯤ ꯃꯈꯣꯏꯅ ꯇꯧꯕ ꯑꯔꯥꯟꯕ ꯈꯥꯝꯕ ꯊꯤꯡꯕ ꯇꯧꯗ꯭ꯔꯕꯗꯤ ꯆꯥꯎꯔꯒ ꯃꯈꯣꯏꯒꯤ ꯍꯩꯅꯕꯤ ꯑꯗꯣ ꯊꯥꯗꯣꯛꯄ ꯉꯝꯗꯗꯨꯅ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯒꯤ ꯃꯥꯡꯅꯅꯕꯒꯤ ꯃꯆꯥꯛ ꯑꯃ ꯑꯣꯏꯕ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕ, ꯃꯍꯥꯛꯀꯤ ꯗꯥꯏꯇ ꯍꯛ ꯑꯣꯏꯔꯤꯕ ꯃꯃꯥ ꯃꯄꯥ ꯃꯄꯨ ꯃꯕꯦꯟ ꯄꯨꯝꯅꯃꯛꯇꯁꯨ ꯑꯋꯥꯕꯒꯤ ꯆꯩꯊꯦꯡ ꯄꯤꯕ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯍꯗꯤꯁ ꯃꯨꯕꯥꯔꯛꯀꯦꯗ ꯂꯥꯛꯏ, ꯍꯖꯔꯠ ꯑꯕꯨ ꯍꯨꯔꯩꯔꯥ ꯔꯖꯤꯌꯜꯂꯥꯍꯨ ꯑꯟꯍꯨꯅ ꯍꯥꯏ, ꯍꯨꯖꯨꯔ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯍꯥꯏꯕꯤꯔꯝꯃꯤ, ꯅꯈꯣꯏꯒꯤ ꯅꯆꯥꯅꯁꯨꯒꯤ ꯊꯕꯛꯇ ꯃꯇꯦꯡ ꯄꯥꯡꯉꯨ, ꯍꯥꯏꯕ ꯏꯟꯗꯕ ꯅꯤꯡꯉꯥꯏ ꯀꯟꯕ ꯑꯉꯥꯡꯁꯤꯡꯒꯤ ꯃꯇꯧ ꯇꯝꯍꯟꯒꯅꯨ꯫ ꯑꯅꯤꯁꯨꯕ ꯋꯥꯐꯝ ꯑꯃꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛꯅ ꯇꯁꯦꯡꯅꯃꯛ ꯑꯐꯕ ꯑꯣꯏꯒꯗꯕꯅꯤ, ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯑꯧꯂꯥꯗꯄꯨ ꯑꯐꯕ ꯑꯃꯗꯤ ꯅꯦꯀꯤꯒꯤ ꯇꯥꯂꯤꯝ ꯄꯤꯕꯤꯒꯗꯕꯅꯤ꯫ ꯃꯔꯝꯗꯤ ꯑꯉꯥꯡꯁꯤꯡꯒꯤ ꯄꯨꯟꯁꯤ ꯁꯦꯝꯕꯗ ꯃꯃꯥ ꯃꯄꯥꯒꯤ ꯂꯝꯆꯠ ꯁꯥꯖꯠ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯄꯣꯠꯁꯛ ꯑꯃꯅꯤ꯫ ꯑꯉꯥꯡꯁꯤꯡꯅ ꯃꯃꯥ ꯃꯄꯥꯗꯒꯤ ꯃꯈꯣꯏꯅ ꯇꯧꯕ ꯑꯗꯣ ꯇꯝꯕ ꯉꯥꯛꯇꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯆꯥꯁꯤꯡꯒꯤ ꯈꯜꯂꯒ ꯃꯃꯥ ꯃꯄꯥ ꯅꯃꯥꯖ, ꯔꯣꯖꯥ ꯆꯦꯛꯁꯤꯟꯕ ꯇꯉꯥꯏꯐꯗꯕꯅꯤ꯫ ꯑꯐꯕ ꯑꯃꯜ ꯇꯧꯕꯒꯤ ꯋꯥꯈꯜ ꯀꯩꯗꯧꯅꯨꯡꯗ ꯀꯥꯎꯔꯣꯏꯗꯕꯅꯤ꯫ ꯒꯨꯅꯥꯁꯤꯡꯗꯒꯤ ꯊꯥꯞꯅ ꯂꯩꯅꯅꯕ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯑꯧꯂꯥꯗꯁꯤꯡꯕꯨ ꯑꯐꯕ ꯑꯃꯜ ꯃꯈꯣꯏꯅ ꯄꯥꯝꯖꯅ ꯇꯧꯍꯟꯅꯅꯕ ꯉꯝꯂꯤꯕ ꯃꯈꯩ ꯍꯣꯠꯅꯕꯤꯕ, ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯇꯉꯥꯏꯐꯗꯦ꯫ ꯅꯃꯥꯖꯒꯤ ꯃꯇꯥꯡꯗ ꯍꯖꯔꯠ ꯏꯕꯨꯡꯉꯣ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯍꯥꯏꯕꯤꯔꯝꯃꯤ, ꯅꯈꯣꯏꯒꯤ ꯅꯆꯥꯁꯤꯡꯒꯤ ꯆꯍꯤ 8 ꯁꯨꯔꯛꯂꯕꯗꯤ ꯃꯈꯣꯏꯕꯨ ꯅꯃꯥꯖ ꯁꯣꯟꯅꯅꯕ ꯁꯥꯐꯨ ꯄꯤꯔꯣ, ꯑꯗꯨꯒ ꯃꯈꯣꯏꯅ ꯆꯍꯤ 10 ꯁꯨꯔꯛꯂꯕꯗꯤ ꯃꯈꯣꯏꯅ ꯅꯃꯥꯖꯗ ꯑꯁꯣꯏꯕ ꯌꯥꯎꯔꯛꯂꯕꯗꯤ ꯃꯈꯣꯏꯕꯨ ꯆꯩꯔꯥꯛ ꯄꯤꯔꯣ, ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯍꯤꯐꯝ ꯐꯃꯨꯡ ꯇꯣꯉꯥꯟ ꯈꯥꯏꯗꯣꯛꯄꯤꯔꯣ꯫ ꯍꯖꯔꯠ ꯏꯕꯨꯡꯉꯣ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯍꯥꯏꯕꯤꯔꯝꯃꯤ, ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯒꯦꯍꯨ ꯁꯥ ꯑꯃꯃꯝ ꯁꯗꯀꯥ ꯄꯤꯕꯗꯒꯤ ꯃꯆꯥꯅꯨꯄꯥꯕꯨ ꯅꯦꯀꯤ ꯑꯃꯁꯨꯡ ꯑꯐꯕ ꯇꯧꯅꯕꯒꯤꯗꯃꯛꯇ ꯇꯥꯂꯤꯝ ꯇꯧꯕꯤꯕ ꯑꯗꯨꯅ ꯍꯦꯟꯅ ꯐꯩ꯫ ꯃꯇꯝ ꯑꯁꯤꯗ ꯃꯃꯥ ꯃꯄꯥꯅ ꯃꯆꯥꯁꯤꯡꯒꯤꯗꯃꯛꯇ ꯄꯣꯠꯂꯝ ꯈꯨꯗꯤꯡꯃꯛꯀꯤ ꯃꯇꯥꯡꯗ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩ꯫ ꯈꯨꯗꯝ ꯑꯣꯏꯅ ꯑꯉꯥꯡꯁꯤꯡꯒꯤ ꯖꯦꯅꯔꯦꯜ ꯑꯦꯖꯨꯀꯦꯁꯟ ꯑꯐꯕ ꯃꯈꯜꯒꯤ ꯑꯣꯏꯒꯗꯕꯅꯤ, ꯑꯗꯨꯅ ꯃꯈꯣꯏ ꯑꯐꯕ ꯁꯥꯔꯚꯤꯁ ꯐꯪꯒꯅꯤ, ꯁꯃꯥꯖꯗ ꯃꯈꯣꯏ ꯑꯋꯥꯡꯕ ꯊꯥꯛ ꯐꯪꯒꯅꯤ꯫ ꯄꯥꯟꯗꯝ ꯑꯁꯤꯒꯤꯗꯃꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯁ꯭ꯇꯦꯟꯗꯔꯗ ꯂꯩꯕ ꯏꯪꯂꯤꯁ ꯃꯤꯗꯤꯌꯝ ꯁ꯭ꯀꯨꯜ ꯈꯜꯂꯒ ꯃꯗꯨꯗ ꯂꯥꯏꯔꯤꯛ ꯇꯝꯍꯜꯂꯤ꯫ ꯃꯈꯣꯏꯅ ꯄꯥꯝꯖꯩ, ꯑꯩꯈꯣꯏꯒꯤ ꯏꯆꯥꯁꯤꯡ ꯑꯐꯕ ꯆꯤꯟꯖꯥꯛ ꯆꯥꯒꯗꯕꯅꯤ, ꯑꯐꯕ ꯐꯤꯖꯣꯜ ꯁꯦꯠꯀꯗꯕꯅꯤ, ꯃꯗꯨꯒꯤ ꯈꯔꯆꯥꯁꯤꯡ ꯄꯨꯕ ꯉꯝꯅꯅꯕ ꯀꯟꯅ ꯍꯣꯠꯅꯩ꯫ ꯃꯗꯨꯒꯤꯗꯃꯛꯇ ꯍꯂꯥꯜ ꯍꯔꯥꯝꯒꯤꯁꯨ ꯋꯥꯈꯜ ꯊꯝꯅꯗꯦ, ꯗꯤꯟꯒꯤ ꯋꯥꯈꯜꯗꯤ ꯐꯨꯔꯤꯠ ꯈꯥꯎꯒꯤ ꯋꯥ ꯑꯣꯏꯅ ꯊꯝꯈ꯭ꯔꯦ꯫ ꯗꯤꯟꯒꯤ ꯋꯥꯈꯜ ꯊꯝꯅꯔꯛꯇ꯭ꯔꯦ, ꯑꯍꯥꯟꯕꯗ ꯗꯤꯟꯒꯤ ꯃꯍꯩ ꯇꯝꯕꯤꯕ ꯍꯧꯒꯗꯕꯅꯤ ꯍꯥꯏꯕ ꯑꯁꯦ ꯀꯥꯎꯅꯔꯛꯂꯦ꯫ ꯉꯁꯤꯗꯤ ꯊꯥꯛ ꯑꯁꯤꯗ ꯂꯩꯈ꯭ꯔꯦ ꯃꯗꯨꯗꯤ ꯃꯔꯣꯜ ꯐꯥꯎꯕ ꯁꯦꯡꯅ ꯊꯣꯛꯆꯗ꯭ꯔꯤꯕ ꯑꯉꯥꯡ ꯑꯗꯣ ꯅꯔꯁꯔꯤ ꯁ꯭ꯀꯨꯜꯗ ꯊꯝꯖꯤꯜꯂꯦ, ꯃꯗꯨꯗ ꯃꯥꯕꯨ ꯍꯨꯏ ꯍꯧꯗꯣꯡꯒꯤ ꯃꯃꯤꯡ ꯇꯝꯕꯤꯔꯦ, ꯑꯜꯂꯥꯍꯒꯤ ꯃꯃꯤꯡ ꯇꯝꯕꯤꯗꯦ, ꯗꯤꯟꯒꯤ ꯑꯣꯏꯕ ꯄꯣꯔꯝ ꯁꯤꯟꯕꯤꯗꯦ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯏꯃꯥꯡꯗ ꯑꯅꯧꯕ ꯃꯤꯔꯣꯜ ꯇꯌꯥꯔ ꯑꯣꯏꯗꯨꯅ ꯊꯣꯔꯛꯄ ꯍꯧꯔꯦ꯫ ꯏꯆꯥꯅꯨꯄꯤꯁꯤꯡ ꯕꯦꯗꯤꯟꯒꯤꯗ ꯃꯌꯨꯝ ꯄꯥꯟꯈꯤꯕ ꯌꯥꯎꯔꯦ꯫ ꯑꯉꯥꯡ ꯑꯃ ꯄꯣꯛꯄꯒ ꯁ꯭ꯀꯨꯜ ꯀꯣꯂꯦꯖꯀꯤ ꯃꯥꯏꯀꯩꯗ ꯑꯣꯟꯁꯤꯟꯈꯤꯅꯕ ꯍꯣꯠꯅꯔꯤ꯫ ꯀꯨꯔꯑꯥꯟ ꯁꯔꯤꯐ ꯁꯣꯟꯕ ꯇꯣꯛꯈ꯭ꯔꯦ, ꯅꯃꯥꯖ ꯁꯣꯟꯕꯁꯨ ꯍꯩꯇꯦ꯫ ꯑꯩꯈꯣꯏꯒꯤ ꯁꯃꯥꯖ ꯑꯁꯤꯗ ꯏꯁꯂꯥꯝꯒꯤ ꯑꯍꯀꯥꯝ ꯑꯔꯀꯥꯟ ꯀꯅꯥꯅ ꯀꯌꯥ ꯌꯥꯝꯅ ꯈꯪꯅꯔꯤꯕꯒꯦ? ꯆꯥꯡ ꯑꯃ ꯂꯧꯔꯒ ꯌꯦꯡꯂꯕꯗꯤ ꯀꯨꯔꯑꯥꯟ ꯃꯖꯤꯗ ꯇꯤꯂꯥꯋꯠ ꯇꯧꯕ ꯍꯩꯇꯕ, ꯅꯃꯥꯖ ꯆꯨꯝꯅ ꯁꯣꯟꯕ ꯍꯩꯇꯕ ꯀꯥꯡꯕꯨꯒꯤ ꯃꯁꯤꯡꯅ ꯍꯦꯟꯖꯜꯂꯛꯂꯦ꯫ ꯅꯨꯄꯤ ꯃꯆꯥꯁꯤꯡꯕꯨ ꯐꯖꯕ ꯂꯝꯆꯠ ꯇꯝꯕꯤꯒꯗꯕꯅꯤ꯫ ꯖꯥꯍꯤꯂꯤꯌꯠꯀꯤ ꯖꯃꯥꯅꯥꯗ, ꯍꯥꯏꯕꯗꯤ ꯄꯪꯂꯤꯉꯩꯒꯤ ꯃꯇꯝꯗ ꯑꯔꯕꯁꯤꯡꯅ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯤ ꯄꯣꯛꯄꯕꯨ ꯌꯥꯝꯅ ꯆꯣꯞꯄ ꯑꯃꯁꯨꯡ ꯐꯠꯇꯕꯅꯤ ꯍꯥꯏꯅ ꯂꯧꯅꯔꯝꯃꯤ꯫ ꯃꯈꯣꯏꯒꯤꯗ, ꯍꯥꯏꯕꯗꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯃꯆꯥꯁꯤꯡꯒꯤ ꯃꯃꯜ ꯂꯩꯔꯝꯗꯦ꯫ ꯅꯨꯄꯤ ꯍꯦꯛ ꯄꯣꯛꯄꯒ ꯃꯥꯕꯨ ꯆꯥꯎꯅꯅꯕ ꯌꯣꯛꯄꯤ ꯊꯥꯛꯄꯤꯕꯗꯤ ꯂꯥꯏꯔꯗꯅ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯩꯇꯅ ꯃꯃꯥꯒꯤ ꯃꯊꯥꯗꯒꯤ ꯁꯦꯠꯇꯨꯅ ꯄꯨꯈ꯭ꯔꯒ ꯍꯤꯡꯅ ꯂꯩꯄꯥꯛꯇ ꯐꯨꯝꯖꯤꯜꯂꯝꯃꯤ꯫ ꯑꯔꯕ ꯖꯥꯍꯤꯂꯤꯌꯠꯀꯤ ꯂꯦꯝꯍꯧꯕ ꯃꯈꯥ ꯈꯔ ꯍꯧꯖꯤꯛ ꯆꯥꯎꯈꯠꯂꯛꯂꯦ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗꯁꯨ ꯃꯤꯑꯣꯏꯕ ꯖꯥꯇꯤꯗ ꯂꯩꯔꯤ꯫ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯃꯆꯥꯅꯨꯄꯤ ꯄꯣꯛꯄꯕꯨ ꯆꯣꯞꯄ ꯅꯪꯕ ꯑꯃꯁꯨꯡ ꯄꯣꯠꯂꯨꯝ ꯑꯣꯏꯅ ꯈꯜꯂꯤ꯫ ꯅꯤꯡꯉꯣꯜꯇ ꯄꯣꯛꯄꯤ ꯃꯃꯥꯕꯨ ꯎꯁꯤꯠꯄꯤꯗꯦ꯫ ꯃꯁꯤ ꯊꯥꯒꯠꯅꯤꯡꯉꯥꯏ ꯑꯣꯏꯕ ꯋꯥ ꯅꯠꯇꯦ꯫ ꯃꯈꯣꯏ ꯑꯗꯨꯒꯤꯗꯃꯛꯇ ꯗꯨꯋꯥ ꯇꯧꯕꯤꯒꯗꯕꯅꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯩꯈꯣꯏꯅ ꯄꯤꯌꯥꯔꯦ ꯅꯕꯤ, ꯅꯨꯡꯁꯤꯕ ꯅꯕꯤ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯒꯤ ꯍꯗꯤꯁ ꯄꯥꯛꯁꯤꯡꯗ ꯅꯨꯄꯤ ꯃꯆꯥꯁꯤꯡꯕꯨ ꯌꯣꯛꯄꯤ ꯊꯥꯛꯄꯤꯕꯒꯤ ꯆꯥꯎꯍꯟ ꯁꯥꯡꯍꯜꯂꯒ ꯃꯥꯒꯤ ꯊꯥꯖ ꯌꯣꯟꯖꯕ ꯄꯨꯝꯅꯃꯛ ꯑꯗꯨꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯃꯇꯤꯛ ꯃꯒꯨꯟꯁꯤꯡ ꯕꯌꯥꯟ ꯇꯧꯕꯤꯔꯤ꯫ ꯍꯖꯔꯠ ꯏꯕꯨꯡꯉꯣ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯍꯗꯤꯁ ꯑꯃꯗ ꯌꯥꯊꯪ ꯄꯤꯕꯤꯔꯝꯃꯤ, ꯀꯅꯥꯒꯨꯝꯕ ꯃꯆꯥꯅꯨꯄꯤꯁꯤꯡꯕꯨ
ꯃꯆꯥꯅꯨꯄꯤꯕꯨ ꯆꯥꯎꯅꯕꯨ ꯌꯣꯛꯄꯤꯔꯕ ꯃꯤꯑꯣꯏ ꯑꯗꯣ ꯑꯩꯒ ꯂꯣꯏꯅꯅ ꯖꯟꯅꯠ ꯆꯪꯕꯗ ꯈꯨꯠꯀꯤ ꯈꯨꯠꯁꯥ ꯑꯅꯤ ꯊꯪꯅꯕꯒꯨꯝ ꯊꯪꯅꯅ ꯆꯠꯃꯤꯟꯅꯒꯅꯤ꯫ ꯍꯗꯤꯁ ꯑꯃꯗ ꯌꯥꯊꯪ ꯄꯤꯕꯤꯔꯝꯃꯤ ꯍꯖꯔꯠ ꯑब्ꯗꯨꯜꯂꯥ ꯏꯕꯅꯦ ꯑब्ꯕꯥꯁꯅ ꯍꯥꯏ ꯍꯨꯖꯨꯔ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯇꯥꯛꯄꯤꯔꯝꯃꯤ ꯃꯤꯑꯣꯏ ꯑꯃꯒꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤ ꯄꯣꯛꯂꯦ, ꯃꯈꯣꯏꯕꯨ ꯀꯔꯤꯒꯨꯝꯕ ꯑꯋꯥꯕ ꯑꯃꯠꯇ ꯄꯤꯗ꯭ꯔꯕ ꯃꯆꯥꯅꯨꯄꯤꯅꯤ ꯈꯟꯗꯨꯅ ꯍꯟꯊꯅ ꯃꯤꯠꯌꯦꯡꯗꯤ ꯌꯦꯡꯕꯤꯗ꯭ꯔꯕ ꯃꯥꯕꯨ ꯃꯃꯜ ꯂꯩꯅ ꯂꯨꯅ ꯆꯥꯅ ꯌꯣꯛꯄꯤꯔꯕ ꯃꯆꯥꯅꯤꯄꯥꯁꯤꯡꯗ ꯂꯨꯅ ꯈꯟꯕꯒꯨꯝ ꯃꯥꯕꯨꯁꯨ ꯈꯟꯕꯤꯔꯕꯗꯤ ꯑꯜꯂꯥ ꯇꯥꯂꯥꯅ ꯃꯥꯕꯨ ꯃꯆꯥꯅꯨꯄꯤ ꯂꯨꯅ ꯇꯧꯕꯤꯕꯒꯤꯗꯃꯛꯇ ꯖꯟꯅꯠ ꯄꯤꯕꯤꯒꯅꯤ꯫ ꯍꯗꯤꯁ ꯑꯃꯗ ꯍꯖꯔꯠ ꯏꯕꯅꯦ ꯑब्ꯕꯥꯁꯇꯒꯤ ꯔꯤꯋꯥꯌꯠꯅꯤ ꯑꯜꯂꯥꯍꯒꯤ ꯅꯕꯤ ꯁꯜꯂꯜꯂꯥꯍु ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯍꯥꯏꯕꯤꯔꯝꯃꯤ ꯄꯤꯊꯣꯛ ꯄꯤꯁꯤꯟ ꯇꯧꯕꯗ ꯑꯧꯂꯥꯗꯁꯤꯡꯒꯤ ꯃꯅꯨꯡꯗ ꯅꯈꯣꯏ ꯆꯞ ꯃꯥꯟꯅꯅ ꯇꯧꯕꯤꯌꯨ꯫ हजरत अबू सईद खुदारी अमसुंग हजरत इब्ने अब्बास रज़ियल्लाहु अन्हुन हाय हजरत इबुंगो सल्लल्लाहु अलैहि वसल्लम हाइबिरमी करिगुंबा अल्लाहना औलाद पीबीरे अदु ओइरबदी मखोइगी अफबा ममिंग थोनबीफम थोई अमसुंग मखोइबा अफबा लमचत तंबीगदबनी लोइनना थक्सी खासी तंबीगदबनी बालिक फारबा मतमदा मागी निकाह तौबीनबा थौरांगसु तौबीगदबनी मपा ओइबना मचाना मयुम पानबगी चही मतंग यौबा फावबदा यौरा फावबदा थौसाबीदबना मरम ओइरगा मचागी निकाह तौननबा होटनबीद्रबा तौबीद्रबा अमसुंग मदुना मरम ओइरगा मचाना हरांगमी थबक्ता ओनसिनखिबा ओइरबदी मपाना मचागी गुनाहसिंगी जिम्मेदारी ओइगनी। अल्लाहना ममा मपा ओइबा खुदिंगमकपु मखोइगी औलादसिंग शरीयतकी मतुंग इन्ना चाउनबा योकपा थाकपा अमसुंग अफबा मखलगी तालीम तरबियत तौबीबगी तौफीक पांगल पिनबीबु ओइसनु। औलाद खुदिंगमक ममा मपागी मिटकी अयिंगबा अमसुंग मखोइगी थमोइगी वाइसिंदबा अमसुंग अपेनबगी उपाय ओहिनबिसनु आमीन।